ꯃꯥꯏꯄꯥꯛ ꯉꯁꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯔꯣꯜ ꯆꯨꯔꯃꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯝꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇꯕ ꯆꯥꯎꯈꯠꯄ ꯁꯨꯕ ꯅꯣꯝꯕ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯗ ꯎꯇꯤ ꯊꯣꯡꯕ ꯂꯩꯖꯔꯦ, ꯁꯤꯗꯅ ꯕꯣꯔꯥ ꯂꯩꯖꯔꯦ, ꯁꯤꯗꯅ ꯍꯩ ꯊꯣꯡꯕ ꯂꯩꯖꯔꯦ, ꯑꯗꯩ ꯄꯦꯔꯨꯛꯀ ꯊꯕꯤꯒ ꯆꯝꯐꯨꯠ ꯑꯃ ꯂꯩꯖꯔꯦ, ꯁꯤꯗꯅ ꯏꯔꯣꯝꯕ ꯂꯩꯖꯔꯦ꯫ ꯑꯗꯨꯗꯤ ꯁꯤꯅ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ꯫ ꯀꯔꯤꯗꯒꯤ ꯍꯥꯟꯅ ꯍꯧꯁꯤꯒꯦ? ꯏꯔꯣꯝꯕꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯖꯔꯒꯦꯗ ꯃꯌꯥꯝ꯫ ꯀꯪꯃꯦꯠꯁꯤꯅ ꯈꯔ ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯌꯣꯡꯆꯥꯛ ꯃꯔꯨꯅꯤꯗ ꯃꯌꯥꯝ꯫ ꯍꯥꯎꯋꯦ꯫ ꯎꯇꯤꯁꯦ ꯑꯃꯨꯛ ꯍꯩꯖꯔꯒꯦ꯫ ꯎꯇꯤꯁꯤꯁꯨ ꯍꯥꯎꯔꯝꯃꯦ꯫ ꯈꯥꯃꯦꯟ ꯕꯣꯔꯥꯅꯤꯇꯣ ꯃꯌꯥꯝ꯫ ꯃꯌꯥꯝ ꯏꯔꯥꯡꯁꯤꯅ ꯃꯊꯦꯜꯗꯤ ꯌꯥꯝꯕ ꯉꯝꯖꯗ꯭ꯔꯦ, ꯑꯔꯩꯕ ꯈꯔ ꯇꯧꯖꯔꯦ꯫ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯂꯥꯏꯒꯤꯁꯨ ꯁꯣꯏꯗꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯃꯌꯥꯝ, ꯑꯗꯨꯅ ꯄꯥꯡꯅ ꯁꯥꯅꯕ ꯇꯧꯁꯤꯟꯖꯔꯦ꯫ ꯈꯥꯃꯦꯟ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ꯫ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯗꯣ ꯍꯥꯎꯋꯦ꯫ ꯌꯣꯡꯆꯥꯛ ꯃꯔꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯎꯋꯦ ꯃꯌꯥꯝ꯫ ꯍꯥꯎꯋꯦ ꯕꯣꯔꯥꯁꯤꯗꯤ, ꯈꯥꯃꯦꯟ ꯕꯣꯔꯥ꯫ ꯎꯇꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ꯫
ꯑꯝꯇ ꯂꯦꯃꯟꯗꯕꯤꯗ ꯆꯥꯊꯣꯛꯀꯦ. ꯂꯥꯁꯇ ꯌꯣꯡꯆꯥꯛ ꯃꯔꯨꯝꯁꯨ ꯌꯥꯎꯔꯝꯃꯦ ꯃꯌꯥꯝ. ꯑꯩ ꯆꯥꯊꯣꯛꯀꯦ ꯉꯁꯤꯗꯤ. ꯆꯩꯔꯥꯎꯕꯅꯤꯅ ꯂꯦꯝꯍꯟꯕ ꯅꯨꯡꯉꯥꯏꯇꯦ. 맛있네. 짬뿌찌 한번 짜줘라 그러면. 짬뿌찌도 하오면 맛있지. ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯇꯣꯏꯔꯥ ꯈꯪꯗꯦ ꯃꯊꯦꯜꯁꯤꯡꯁꯦ ꯂꯣꯏ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯩ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯖꯔꯒꯦ ꯃꯌꯥꯝ. ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯈꯨꯠꯁꯦ ꯈꯤꯇꯪ ꯍꯩ ꯆꯥꯕ ꯈꯤꯇꯪ ꯍꯥꯝꯖꯒꯦꯀꯣ ꯃꯌꯥꯝ. ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯆꯣꯔꯐꯣꯟꯒ ꯇꯧꯖꯕꯅꯦ ꯃꯌꯥꯝ. ꯆꯣꯔꯐꯣꯟ ꯁꯤ ꯑꯃꯨꯛ ꯍꯥꯎꯕ ꯌꯦꯡꯖꯔꯦ. ꯁꯤꯁꯨ ꯍꯥꯎꯋꯦ. ꯆꯤꯅꯤꯒꯁꯨ ꯊꯨꯝꯕꯗꯅ. 지는 라스트 피스 어요. 남아와야? 마히가 예뻐.
ꯁꯨꯝ ꯈꯤꯇꯪ ꯇꯛꯆꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯃꯨꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯃꯊꯛ ꯀꯥꯕ ꯉꯝꯖꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ